अस्सलामुअलैकुम वरहमतुल्लाहि वबरकातुह ngasi koi mayam no biri se koi manipur dagi yamna maring jel kallaba yamba Riyasuddin Bogi miyong gi khungchat asida koi gi kasar ta pakta leiriba blogger yamba khara gi maikei dagi ikai khumna utpu oina lengan phiam tambagi mikup tuni mikup ase mayam minasi lengan phi ase tamnabagi damak aham makta da changsil lakdori koi yamba Babul Hussein mahakna ikai khumna oina koi yambari asta lengan phim tan piraga asam da lakpi bagi damak thagappa oina lengan phi system sinjari mathang asijo amok yengminasi koi tayai function mayamna social blogger username do oina panjare mayamna warau piro koi yamba tayai success of information da lakuna kai khumna buski loina na koi mathang asidi changsal lakadori ba koi yamba Jauddin mayamna so Jauddin na username le remani तो मैं यंगमिनसी याम जाउद्दीन से चंजल लगतना लेंगान फीम तमगा कोगी याम बसिबु असम दा लाखदा इकाई खुनबो उपोइना लेंगान फी से तमसिंदरी मयाम काय केबिकना उरिबा मिकुबसे कोगी यूएमपीओ मणिपुर दगी कोई प्रेसिडेंट सेंट्रल प्रेसिडेंट लाखदा इकाई खुनबो उपोइना मसी आई सामकी युम तरापुदा इकाई खुनबो ओइना लेंगान फी रम तमबा लाखबनी थागसरी याम मयामबो ngasi video sibu yang biriba yang gadoriba amasung yang biriba marup mapaya halaman imain dol wai kibik makta message ama thamjaning ba haibidi asini ekoi mobile da ekoi na yengliba ama anadata kaya su phangi so ekoi gi internet thokpa matung da ekoi na khanna khangba ma ekoi fattaba wakhalon kaya punarami adubo mobile asigi internet ki mateng dage ekhoina afaba kaya su pangthokpa ngami haibasi ekhoina blogger oi ba maramna ekhoi bu yenggiriba amasung million yoraiba asida ekhoina khangba ngami maram aduna ekhoi ngasi Riyasuddin Bogi mayum haina Manipur dagi ekhoi kasa Riyasuddin Bogi mayum haina mahakna lakpire hairaga kasar asida ekhoi ga khusamna wafam ama ni thambata natana mahak asi ekhoi na wari watai ama video adagi nok phagagi ama tawri mahakna Delhi da ama da ekhoi gi pangan gi oiba wafam kaya thangalapang ngamba haibase ahanba ekhoi na ujaba phangmani madu na maram oiraga ekhoi mahak pu support toba amasung mahak lai haina welcome to bulapani ado atei su makhata ba wari kaya de ekhoi gi khang hairaba isini nau kaya leiri mahak hoidagi daminasi. Hello everyone. Taya Pansar ki video yang biri ba nusiraba ege follower amadi maruk mapam ichani che khwai kibigi mapam da han bada Taya Pansar mai kadigi salami assalamualaikum warahmatullahi wabarakatuh. Ngasi ase taya ege wena yamna pukni nusiba haiga drana tragana ai punsida khwai dagi nungai ba numit amani haibada haiman ba thokloi aigi inaka phambiri ba inawase Riyasuddin Bogi mayum ekhoi Imalepak Manipur gi miyamna thoidok hendona sakhangna rapa adugum laba inaw amani magase ngasimak ekhoi gi irakta ekhoi gi kasalam damda laktana lei haiba pawase tabadagi aigi thamoi isine leibang amjadadana aigi inaw wasiga unaningba wakhandagi ai unizaba lakchabani ekhoi social media da khangnaba aduta nadana ngasidi tasengna taibunda unaba pangbase Allah gi sukarni alhamdulillah Allah da dui dama ekhoi sukriya tawjari asunna ekhoi khangnaram daba ikili inaw kaya social media gi kuthangdagi ngasi Bangladesh oiro Manipur oiro kasar oiro natragana hozai oiro Tripura oiro mayam ama pangan meitei amadi meitei pangan tari mafum singda ko asmaya social media gi kuthangdagi khangna chanarapase nusinabagi mari chesalapase asumadi thadak chaningai ni haibo phamase ai Taya Pansar mai kadagi thamjari loina ai inaw Riyasuddin Bogi mayumbo Taya Pansar mai kadagi su thaga cha khundokjari. Thank you. Assalamualaikum. Yamna pungning nungsiba mikup ning asisi ekhoi gi Manipur part 2 terapur khunjao na mayam Manipur part 2 na sukhana ba ekhoi gi Manipur gi mari singna khundari ba mafam asida ahak na lakpada ekhoi gi Baya Babul blogger adagi Taya Pansar aduga maru mapija khwai pumna makna ahak onda kai khumna bo piba amade haki pungning thagat piba bo ahan makda hengai litena thagat sari amadi live ase ekhoi gi sigi video sibu yang biri ba pumna mangna su Taya Pansar amadi ekhoi gi Baya Babul any ekhoi sida pumna riba pumna ma asibu
ꯑꯦꯅꯤ ꯃꯈꯣꯏꯅ ꯇꯧꯔꯨ ꯊꯕꯛꯁꯤꯡ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯃꯌꯥꯝ ꯑꯩꯍꯥꯛꯅ ꯉꯁꯤ ꯆꯍꯤ ꯑꯃ ꯃꯈꯥꯏꯒꯨꯝꯕ ꯁꯝꯊꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯌꯥꯝꯒꯤ ꯉꯝꯖꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯇꯧꯕꯗ ꯑꯁꯥꯝ ꯀꯁꯥꯔꯗ ꯂꯩꯕ ꯕ꯭ꯂꯣꯒꯔꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯖꯣꯛ ꯄꯤꯅꯕꯤꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯆꯥꯎꯊꯣꯛꯆꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯅꯤ ꯑꯃꯗꯤ ꯋꯥꯔꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯥꯆꯤꯟ ꯀꯌꯥꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯂꯩꯔꯝ ꯍꯥꯏꯕꯗꯤ ꯑꯁꯥꯝꯗ ꯀꯁꯥꯔꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯔꯝꯕꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯩ